ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯣꯏꯔꯩ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ, ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ, ꯃꯟꯇ꯭ꯔꯤ, ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤ ꯄꯥꯎ ꯂꯩ? ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎ ꯍꯥꯏꯕꯕꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯗꯣ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩꯗꯣ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯃꯟꯇ꯭ꯔꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯔꯝꯃꯤ꯫ ꯑꯍꯦꯟꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯂꯨꯈꯣꯏ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯨꯈꯣꯏꯒ ꯊꯕꯥꯒꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯈꯪꯗꯦ, ꯊꯕꯛꯁꯨ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯦꯕ ꯃꯧꯕ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯛꯍꯦꯟꯕꯤ, ꯏꯃꯥ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯂꯨꯈꯥꯛ ꯆꯒꯨꯝꯗꯣ ꯁꯦꯡꯂꯝꯗ꯭ꯔꯕꯅꯤ꯫ ꯂꯨꯈꯥꯛ ꯆꯒꯨꯝꯗꯣ ꯁꯦꯡꯂꯒ ꯀꯣꯟꯗꯨ ꯐꯦꯡꯗꯣꯛꯂꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯒ ꯂꯨꯈꯣꯏꯒꯗꯣ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ, ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯕ ꯀꯥꯏꯅ ꯉꯝꯃꯔꯣꯏ, ꯀꯥꯟꯅꯗꯦ, ꯊꯣꯏꯅꯣ ꯍꯣꯏꯗ ꯆꯠꯇꯨꯅ ꯋꯥꯊꯤ ꯉꯥꯡꯅꯔꯨꯒꯦ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯊꯣꯏꯅꯣ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯅꯣꯗꯨ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯅꯣꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯊꯣꯏꯅꯣꯗ, ꯕꯦꯝꯃ, ꯅꯪꯁꯤꯅ ꯐꯤꯗ ꯁꯥꯔꯒ ꯑꯗꯨꯝ ꯂꯩ, ꯇꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯏꯃꯥꯅ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯄꯗ ꯄꯨꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯕꯅꯤ, ꯑꯗꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯥꯏ ꯆꯠꯂꯨꯁꯤ ꯍꯥꯏꯅꯣ? ꯏꯃꯥ ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯇꯟꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯦ꯫ ꯅꯣꯏ ꯃꯅꯤꯡꯒꯤ ꯍꯩꯅꯧꯗꯣ ꯄꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯄꯥꯜꯂꯤꯌꯦ꯫ ꯍꯦꯎꯁꯤ, ꯑꯗꯨꯒ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯇꯧꯔ ꯆꯥꯁꯦꯕ꯫ ꯍꯣꯏ ꯆꯥꯁꯤ, ꯂꯥꯛꯑꯣ ꯍꯦꯎꯔꯁꯤ꯫ ꯊꯣꯏꯅꯣꯒ ꯁꯛꯍꯦꯟꯕꯤꯒꯗꯨ ꯃꯅꯤꯡꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯍꯩꯅꯧꯗꯨ ꯈꯥꯏꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯊꯣꯏꯅꯣ ꯍꯩꯅꯧ ꯆꯥꯅ ꯆꯥꯅ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯛꯍꯦꯟꯕꯤ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯣꯃꯥꯟꯗꯣ ꯈꯪꯉꯤꯗꯅ? ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧꯗꯣ, ꯑꯗꯨꯗꯨꯅ ꯅꯪꯁꯦ ꯍꯥꯏꯕꯤꯌꯨꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯌꯨ ꯌꯥꯗꯕꯗꯨꯗ ꯍꯥꯏꯕ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯍꯩꯅꯧ ꯆꯥꯕꯗꯨ ꯂꯦꯞꯇꯨꯅ, ꯀꯣꯔꯧ ꯍꯥꯏꯕꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥ ꯑꯣꯏꯔꯗꯤ ꯀꯣꯏꯕ ꯌꯥꯏ ꯀꯩꯅꯣ, ꯅꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯛꯀꯦ ꯂꯩꯇꯦ꯫ ꯊꯣꯏꯅꯣ ꯉꯛꯅ, ꯅꯪꯕꯨ ꯅꯨꯄꯥ ꯑꯝꯇꯅ ꯅꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯅꯪꯕꯨ ꯌꯥꯗꯕꯗꯥꯏꯅꯦ? ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯃꯥꯏ ꯌꯥꯗꯣꯏꯅꯣ? ꯀꯣꯔꯧꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤꯅ ꯀꯣꯏꯅꯕ ꯌꯥꯏ꯫ ꯑꯩꯕꯨ ꯂꯥꯏꯔꯕ ꯅꯨꯄꯥꯗꯒ ꯂꯩꯔꯒ ꯁꯛꯁꯦ ꯊꯤꯖꯤꯟꯅꯕ꯭ꯔꯣ? ꯑꯗꯨꯅ ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗ ꯂꯩꯅꯤ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯇꯕꯅꯤ, ꯊꯃꯣꯏ ꯁꯦꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯕꯨꯡ ꯀꯣꯔꯧꯗꯤ ꯁꯦꯜ ꯄꯥꯏꯔꯁꯨ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ, ꯃꯤꯅꯁꯨ ꯐꯩꯌꯦꯅ ꯍꯥꯏꯅꯩꯌꯦ꯫ ꯑꯗꯣ ꯏꯕꯨꯡ ꯀꯣꯔꯧꯗ ꯀꯩ ꯍꯥꯏꯀꯣ ꯍꯥꯏꯕꯅꯣ? ꯌꯥꯔꯦꯀꯣ ꯍꯥꯏꯀꯣ, ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯈꯨꯟꯖꯤꯟꯗ ꯎꯅꯁꯦꯅ ꯑꯩꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ꯫ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯃꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯈꯔ ꯉꯝꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯣꯒ ꯁꯛꯍꯦꯟꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯩ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯊꯣꯏꯅꯣꯒꯤ ꯃꯃꯥ ꯊꯝꯕꯥꯜꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯉꯥꯡꯕ ꯌꯥꯗꯕꯅꯤꯅ ꯉꯥꯡꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯉꯣꯟꯗ ꯃꯥꯒꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯁꯤꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯁꯛꯍꯦꯟꯕꯤ ꯇꯤꯟꯅꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯁꯛꯍꯦꯟꯕꯤꯒ ꯇꯤꯟꯅꯒꯅꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯩ, ꯁꯛꯍꯦꯟꯕꯤꯒ ꯇꯤꯟꯅꯔꯗꯤ ꯃꯥꯒꯤ ꯇꯟꯕꯒꯤ ꯑꯅꯥꯕꯗꯣ ꯂꯧꯅꯔꯛꯀꯅꯤꯅꯦ꯫
Asayidagi lakpabu hꯧꯖꯤꯛꯇ mayumda hankida ngairi nate makhoi mamaga mapaga duna thabak sathoklamani yumgi thabakti kanana tawbiramdoino ꯑꯩꯈꯣꯏꯒꯤꯗꯤ ꯅꯄꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯕꯁꯤꯒ ꯏꯆꯥꯅ ꯁꯥꯕ ꯐꯤꯗꯨ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯕꯥꯒ ꯂꯨꯈꯣꯏꯒꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕꯗꯗꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯄꯨꯝꯆꯥꯏ ꯆꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯁꯦꯡꯂꯝꯃꯨ ꯍꯥꯏꯔꯒ ꯁꯦꯡꯖꯜꯂꯝꯗꯦꯕ ꯃꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯦꯕ ꯃꯥ ꯊꯕꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯛꯍꯦꯟꯕꯤꯗꯨ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯊꯕꯥꯅ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯩ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯁꯦꯡꯖꯜꯂꯝꯃꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ ꯉꯝꯃꯣꯏꯌꯦ ꯅꯪ ꯉꯝꯃꯣꯏ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯊꯕꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯔꯅꯒ ꯋꯥꯕꯅꯦ ꯍꯣ ꯅꯆꯥꯅꯨꯄꯤꯗ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯁꯦꯡꯖꯤꯜꯂꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤꯐꯥꯎ ꯁꯦꯡꯖꯤꯜꯂꯝꯗꯦ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯏꯁꯧꯗꯣ ꯉꯥꯏꯍꯥꯛꯇ ꯂꯥꯡꯕ ꯂꯦꯞꯄꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯝꯃꯤ ꯊꯕꯥꯁꯨ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯗꯤ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯕꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ ꯂꯨꯈꯣꯏꯒ ꯁꯛꯍꯦꯟꯕꯤꯒꯗꯨ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯊꯕꯥꯅ ꯃꯥꯒꯤ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯤꯕꯨ ꯁꯧꯒ꯭ꯔꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯣꯡꯉꯥꯜꯂꯤ ꯁꯧꯒ꯭ꯔꯤ ꯅꯨꯃꯤꯠ ꯇꯥꯔꯤ ꯁꯧꯒ꯭ꯔꯤ ꯏꯁꯥꯁꯦ ꯁꯧꯒ꯭ꯔꯤ ꯃꯅꯝ ꯅꯝꯃꯤ ꯊꯕꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯩ ꯊꯣꯡꯉꯝ ꯆꯥꯎ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯗꯣ ꯐꯔꯕꯅꯤ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯁꯛꯍꯦꯟꯕꯤꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯆꯥꯛꯇꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯆꯥꯛ ꯑꯁꯤꯗ ꯃꯈꯨꯠ ꯍꯥꯝꯖꯤꯟꯗꯅ ꯆꯔꯥ ꯍꯦꯟꯗꯅꯕ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯏꯁꯤꯡꯒ ꯍꯩꯖꯤꯟꯗꯅ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯃꯄꯥꯅꯅꯦ ꯀꯟꯈꯠꯄꯗ ꯑꯉꯥꯡꯁꯤ ꯁꯣꯏꯔꯕꯅꯤ ꯅꯍꯥꯟꯅ ꯋꯥꯔꯛꯑꯝꯕꯗꯤ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏꯌꯦ ꯃꯃꯥ ꯑꯩꯕꯨ ꯆꯥꯛꯁꯤ ꯐꯖꯅ ꯑꯃꯨꯛꯇ ꯆꯥꯒꯦꯗ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯕꯥꯁꯨ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯣꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯀꯣꯔꯧꯗ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯇꯝꯂꯝꯃꯤ ꯀꯣꯔꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯌꯥꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯒ ꯀꯣꯔꯧꯒ ꯎꯅꯔꯝꯃꯤ ꯀꯣꯔꯧ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕꯁꯤꯡꯗꯨ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯒ ꯀꯣꯔꯧꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯀꯣꯔꯧꯗ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯩꯍꯜꯂꯝꯃꯤ ꯁꯅꯥꯁꯨ ꯁꯥꯍꯜꯂꯝꯃꯤ ꯀꯣꯔꯧꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯉꯁꯤꯁꯨ ꯀꯣꯔꯧꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯍꯥꯏꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯩꯅ ꯁꯥꯔꯛꯂꯕꯅꯤ ꯌꯦꯡꯉꯨꯗꯣ ꯐꯖꯔꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯊꯥꯀꯨꯔꯥꯎ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯕꯨ ꯄꯥꯝꯂꯕ꯭ꯔꯅꯦ ꯄꯥꯝꯃꯦ ꯊꯥꯀꯨꯔꯥꯎ ꯑꯗꯣ ꯁꯛꯍꯦꯟꯕꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯃꯃꯧ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯊꯥꯀꯨꯔꯥꯎ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯅꯪꯅꯗꯤ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕ ꯑꯩꯅꯗꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯨꯅ ꯊꯝꯅꯤꯡꯂꯤꯕ ꯁꯛꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣ ꯅꯨꯃꯤꯠ ꯊꯥ ꯍꯨꯏꯅ ꯆꯥꯗꯕꯅꯤ ꯑꯗꯨ ꯊꯥꯀꯨꯔꯥꯎ ꯃꯊꯪ ꯎꯅꯕꯗꯗꯤ ꯁꯅꯥ ꯈꯨꯗꯣꯞ ꯈꯨꯖꯤ ꯁꯥꯕꯤꯌꯨꯀꯣ ꯅꯪꯅ ꯁꯅꯥꯗ ꯍꯥꯏꯔꯒ ꯂꯩ ꯅꯪꯅ ꯁꯥꯎ ꯍꯥꯏꯕ ꯁꯅꯥꯗꯣ ꯑꯩ ꯁꯥꯒꯦ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯊꯥꯀꯨꯔꯥꯎ ꯑꯩꯁꯤ ꯅꯪꯒꯤꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤꯅ ꯀꯣꯔꯧꯕꯨ ꯊꯥꯖꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯀꯣꯔꯧꯁꯨ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯥꯖꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯏꯍꯥꯛꯇ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯦꯗꯀꯣ ꯅꯪ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯁꯛꯍꯦꯟꯕꯤꯗꯨ ꯃꯥꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯃꯃꯥꯅ ꯎꯈ꯭ꯔꯦ ꯈꯪꯂꯕꯗ ꯂꯤꯛ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯃꯤ ꯊꯕꯥ ꯁꯥꯎꯅ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯦ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯏꯃꯥ ꯗꯥꯀꯨꯔꯧꯅ ꯑꯩꯒꯤ ꯉꯛꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯒꯤꯗꯃꯛ ꯁꯥꯕꯤꯕꯅꯤꯕ ꯍꯩ ꯑꯗꯨꯒꯨꯝꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯂꯤꯛꯇꯣ ꯄꯤꯊꯣꯛꯂꯨꯁꯨ ꯆꯠꯂꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯦꯅ ꯍꯥꯏꯈꯤꯅꯤ
ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯆꯔꯥ ꯑꯝꯇ ꯅꯤꯔꯒ ꯆꯥꯔꯛꯇ꯭ꯔꯤ ꯑꯩꯗꯤ ꯄꯤꯊꯣꯛꯄ ꯉꯝꯃꯔꯣꯏ ꯏꯃꯥ ꯍꯣꯏꯅ ꯅꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯁꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯤ ꯃꯁꯦ ꯅꯪ ꯅꯆꯤꯟꯕꯗ ꯊꯨꯒꯥꯏꯒꯦꯕ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯦꯅꯦ ꯅꯪꯕꯨ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯃꯁꯤꯗ ꯍꯥꯠꯇꯣꯛꯂꯒ ꯐꯒꯗꯕꯅꯤ ꯍꯜꯂꯣ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯗ ꯄꯣꯛꯄꯤꯔꯝꯃꯤꯕꯅꯣ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯉꯨ ꯅꯃꯥꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯇꯧꯔꯤꯕꯅꯤ ꯁꯛꯍꯦꯟꯕꯤꯗꯨ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥ ꯄꯣꯛꯂꯨꯕꯗꯒꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯗꯧꯔꯦ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯣ ꯅꯆꯥꯅꯨꯄꯤꯁꯦ ꯇꯥꯗ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯦ ꯅꯪꯅ ꯁꯥꯎꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯇꯝꯅꯅꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯆꯍꯤ ꯃꯇꯥꯡꯁꯤ ꯀꯜꯂꯛꯄ꯭ꯔꯣ ꯍꯣ ꯏꯕꯨꯡꯉꯣ ꯀꯣꯔꯧꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀ ꯁꯥꯔꯒ ꯌꯥꯝ ꯄꯤꯔꯛꯄꯅꯤ ꯑꯗꯨ ꯄꯤꯊꯣꯛꯈꯣ ꯍꯥꯏꯅꯕꯒꯤꯅꯤ ꯈꯠꯅꯔꯤꯕꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯦ ꯏꯕꯨꯡꯉꯣ ꯀꯣꯔꯧꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯅꯨꯄꯤꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ ꯑꯁꯨꯝꯅ ꯊꯕꯥꯒ ꯂꯨꯈꯣꯏꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯧ ꯑꯃꯅ ꯍꯟꯗꯛꯇꯤ ꯁꯛꯍꯦꯟꯕꯤꯁꯦ ꯃꯐꯤ ꯐꯖꯕꯒ ꯁꯦꯠ ꯆꯥꯔꯗꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯅꯥꯒꯤ ꯂꯩ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯁꯤꯔꯗꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯀꯣꯏꯆꯠꯀ ꯆꯠꯂꯗꯅ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯗꯤ ꯁꯅꯥꯁꯤꯡꯁꯦ ꯁꯥꯕ ꯉꯝꯃꯣꯏ ꯀꯔꯥꯏꯗꯒꯤ ꯁꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯥꯅ ꯁꯤꯔꯤ ꯆꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯁꯛꯍꯦꯟꯕꯤꯁꯦ ꯀꯣꯔꯧꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯅꯤ ꯀꯣꯔꯧꯗ ꯁꯥꯍꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯀꯣꯔꯧꯗꯨꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯆꯥꯛ ꯐꯥꯎꯕ ꯃꯈꯨꯠꯅ ꯆꯥꯅꯤꯡꯗꯕ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯕꯣ ꯇꯟꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯗꯤ ꯂꯦꯝꯅ ꯄꯤꯔꯐꯥꯎ ꯄꯥꯝꯗꯦ ꯑꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯦ ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯒꯨꯝꯁꯤ ꯏꯆꯥ ꯏꯁꯨꯗꯁꯨ ꯔꯨꯡꯅꯤ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯣꯔꯧꯅ ꯁꯛꯍꯦꯟꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯔꯧꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯗꯤ ꯁꯛꯍꯦꯟꯕꯤꯅ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯅꯣꯡꯃ ꯁꯛꯍꯦꯟꯕꯤꯒ ꯊꯣꯏꯅꯨꯒꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯁꯛꯍꯦꯟꯕꯤꯕꯨ ꯄꯥꯝꯂꯝꯃꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏꯈꯣꯏ ꯏꯅꯤꯡꯊꯧꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ ꯅꯤꯡꯊꯧꯗꯨ ꯁꯛꯍꯦꯟꯕꯤꯒ ꯊꯣꯏꯅꯨꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯒ ꯊꯣꯏꯅꯨꯒꯗꯨ ꯅꯤꯡꯊꯧ ꯑꯃꯗ ꯎꯠꯀꯗꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯗꯨ ꯎꯠꯂꯝꯃꯤ ꯅꯤꯡꯊꯧꯗꯨ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯅꯍꯥꯛꯄꯨ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯌꯥꯝꯁꯤꯡꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯂꯩꯔꯦꯝꯕꯤꯔꯥ ꯍꯥꯏꯌꯨ ꯁꯛꯍꯦꯟꯕꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯃꯤꯡ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯖꯩꯗꯣ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯃꯤꯡꯒ ꯁꯛꯀꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯩꯅ ꯈꯜꯂꯤ ꯅꯍꯥꯛ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤꯗꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯌꯥꯖꯔꯤ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯐꯔꯦ ꯁꯛꯍꯦꯟꯕꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ ꯐꯒꯅꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯊꯣꯏꯅꯨꯅ ꯁꯛꯍꯦꯟꯕꯤꯗ ꯏꯇꯥ ꯁꯛꯍꯦꯟꯕꯤ ꯀꯩꯅꯣ ꯅꯪꯅ ꯏꯅꯤꯡꯊꯧꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪ ꯏꯕꯨꯡ ꯀꯣꯔꯧꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ ꯏꯇꯥ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗ ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯗꯥ ꯀꯣꯔꯧꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯀꯣꯏꯕꯤꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯗꯥ ꯀꯣꯔꯧꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯏꯅꯤꯡꯊꯧ ꯂꯥꯛꯂꯕꯅꯤꯅ ꯗꯥ ꯀꯣꯔꯧꯒ ꯇꯣꯛꯅꯕ ꯇꯥꯕꯅꯤ ꯏꯇꯥ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯂꯥꯜꯂꯤ ꯏꯕꯨꯡ ꯀꯣꯔꯧꯅ ꯅꯪꯕು ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪ ꯏꯕꯨꯡ ꯀꯣꯔꯧꯕു ꯃꯤꯔꯥꯏꯒꯅꯨ ꯅꯪ ꯏꯕꯨꯡ ꯀꯣꯔꯧꯕꯨ ꯃꯤꯔꯥꯏꯔꯕꯗꯤ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯏꯇꯥꯒꯤꯁꯦ ꯑꯩꯕꯨ ꯀꯜꯂꯛꯄ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯤ ꯍꯥꯏꯔꯝꯕꯁꯤꯗ
ꯏꯇꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯇꯥꯒꯤ ꯐꯅꯅꯕꯅꯤ ꯏꯇꯥꯅ ꯍꯥꯏꯔꯤꯕꯗꯣ ꯀꯜꯂꯛꯄꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯏꯇꯥꯗꯤ ꯁꯛ ꯊꯤꯕꯅꯤ ꯅꯤꯡꯊꯧꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯀꯜꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯕꯤꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯀꯣꯔꯧꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯣꯏꯅꯨꯗꯨ ꯋꯥꯐꯝ ꯑꯁꯤ ꯀꯣꯔꯧꯗ ꯍꯥꯏꯕꯅ ꯐꯅꯤ ꯈꯟꯗꯨꯅ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯀꯣꯔꯧ ꯊꯣꯏꯅꯨꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯊꯣꯏꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡ ꯀꯣꯔꯧ ꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯁꯛꯍꯦꯟꯕꯤꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯊꯣꯏꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯛꯍꯦꯟꯕꯤꯒꯩꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ ꯑꯍꯣꯏ ꯑꯩ ꯁꯤꯟꯒꯦ ꯏꯕꯨꯡ ꯊꯣꯏꯅꯨꯗꯨ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯊꯣꯏꯅꯨ ꯂꯥꯛꯄꯗ ꯀꯩꯗꯧꯔꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯁꯛꯍꯦꯟꯕꯤ ꯏꯕꯨꯡ ꯀꯣꯔꯧꯅ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯁꯦ ꯍꯥꯏꯗꯅ ꯂꯝꯄꯥꯛꯇ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯅꯨ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯅ ꯃꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒ ꯑꯩꯒ ꯎꯅꯕ ꯌꯥꯗꯦ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯏꯕꯨꯡ ꯀꯣꯔꯧꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯗꯥ ꯀꯣꯔꯧꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯔꯒꯅ ꯅꯪ ꯀꯣꯔꯧꯗ ꯂꯩꯔꯣ ꯁꯛꯍꯦꯟꯕꯤ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯆꯤꯛꯑꯦ ꯊꯣꯏꯅꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯊꯣꯏꯅꯨ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯩꯒꯤ ꯃꯥꯌꯦꯡꯗꯨꯅ ꯅꯪ ꯏꯕꯨꯡ ꯀꯣꯔꯧꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯅꯪꯒꯤ ꯃꯥꯌꯦꯡꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥ ꯀꯣꯔꯧꯒ ꯎꯅꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒ ꯁꯛꯍꯦꯟꯕꯤꯒꯗꯨ ꯀꯣꯔꯧꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯣꯔꯧꯒ ꯁꯛꯍꯦꯟꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯏꯅꯨꯅ ꯈꯔ ꯂꯥꯞꯅ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯔꯧꯅ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩ ꯑꯁꯨꯛ ꯀꯨꯏꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯂꯒ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯌꯨ ꯁꯛꯍꯦꯟꯕꯤ ꯗꯥ ꯀꯣꯔꯧ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯗꯣ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯁꯛꯍꯦꯟꯕꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯌꯥꯈꯤꯕꯅꯤ ꯅꯪꯅ ꯁꯥꯎ ꯍꯥꯏꯕ ꯁꯅꯥꯁꯨ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯍꯦꯛꯇ ꯅꯨꯡꯁꯤꯔꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒ ꯎꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯗꯨ ꯀꯣꯔꯧꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ ꯀꯣꯔꯧꯗꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯝꯃꯤ ꯅꯤꯡꯊꯧꯁꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯊꯕꯥꯒ ꯂꯨꯈꯣꯏꯒꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ ꯏꯕꯨꯡꯉꯣ ꯀꯣꯔꯧꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯦꯜꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯔꯝꯗꯒꯤꯅꯣ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯌꯦ ꯅꯪ ꯏꯕꯨꯡꯉꯣ ꯀꯣꯔꯧꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯏꯃꯥ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯁꯤꯔꯕꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ ꯁꯛꯍꯦꯟꯕꯤꯗꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯔꯝꯗꯦ ꯁꯛꯍꯦꯟꯕꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯧ ꯑꯃꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯏꯕꯨꯡꯉꯣ ꯀꯣꯔꯧꯗꯒꯤ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯍꯧꯖꯤꯛꯅ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈ꯭ꯔꯦꯅꯦ ꯃꯥꯁꯨ ꯃꯥꯅ ꯇꯧꯔꯨꯕꯒꯤ ꯄꯥꯞ ꯃꯥꯅ ꯑꯗꯨꯝ ꯐꯪꯒꯅꯤ ꯀꯣꯔꯧꯗꯣ ꯐꯔꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯧꯗ꯭ꯔꯤꯕꯁꯤ ꯃꯁꯤꯒ ꯂꯧꯔꯝꯃꯗꯤ ꯌꯨꯝꯒꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯧꯔꯤꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯣꯔꯧꯁꯨ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯀꯣꯔꯧꯕꯨ ꯁꯦꯟꯅꯖꯔꯝꯃꯤ ꯏꯕꯨꯡ ꯉꯁꯤꯗꯤ ꯄꯥꯠꯇ ꯀꯣꯏꯔꯨꯁꯤ ꯊꯣꯏꯅꯨ ꯑꯩ ꯇꯜꯂꯤꯗ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯅꯪ ꯀꯅꯥꯅꯣꯝ ꯍꯧꯔꯒ ꯆꯠꯂꯣ ꯏꯕꯨꯡꯅ ꯆꯠꯇ꯭ꯔꯗꯤ ꯆꯠꯄ ꯇꯜꯂꯤ ꯆꯠꯂꯨꯁꯤꯕ ꯏꯕꯨꯡ ꯊꯣꯏꯅꯨꯅ ꯊꯦꯝꯗꯨꯅ ꯀꯣꯔꯧꯕꯨ ꯀꯣꯏꯕ ꯄꯨꯔꯝꯃꯤ ꯀꯣꯔꯧꯁꯨ ꯊꯣꯏꯅꯨꯅ ꯀꯣꯏꯕ ꯈꯔ ꯈꯔ ꯄꯨꯊꯣꯔꯛꯄꯗꯒꯤ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯗꯨ ꯀꯣꯅꯨꯡꯗ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯝꯃꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯝꯗꯨ ꯍꯥꯠꯂꯝꯃꯤ ꯃꯁꯝ ꯑꯄꯨꯟꯕ ꯌꯥꯎꯔꯝꯃꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ ꯁꯝ ꯑꯄꯨꯟꯕꯗꯨꯗ ꯁꯝꯖꯦꯠ ꯑꯗꯨꯅ ꯄꯜꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯗꯨ ꯅꯥꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯑꯁꯤꯕꯨ ꯀꯟꯅ ꯆꯤꯡꯂꯤꯕꯗꯤ ꯅꯪ ꯏꯅꯤꯡꯊꯧꯗ ꯗꯟꯗꯤ ꯄꯤꯍꯜꯂꯨꯔꯥ ꯃꯍꯥꯔꯥꯅꯤ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯁꯅꯥ ꯁꯥꯔꯕꯁꯨ ꯃꯥꯟꯅꯅ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯗꯤ ꯁꯅꯥ ꯂꯨꯄꯥꯗ ꯀꯜꯂꯛꯂꯝꯗꯦ ꯁꯛꯍꯦꯟꯕꯤꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯤꯡꯊꯧꯗ ꯁꯅꯥ ꯁꯥꯎ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ
ꯅꯤꯡꯊꯧꯁꯨ ꯁꯛꯍꯦꯟꯕꯤꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯁꯛꯍꯦꯟꯕꯤꯒꯗꯣ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯁꯛꯍꯦꯟꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯃꯍꯥꯔꯥꯅꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ꯫ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ." ꯁꯛꯍꯦꯟꯕꯤ ꯅꯣꯛꯂꯗꯨꯅ, "ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯑꯗꯨꯝ ꯌꯦꯡꯅꯔꯒ ꯂꯩꯔꯁꯤ ꯍꯥꯏꯕ꯭ꯔꯣ?" "ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏꯅꯦ ꯃꯍꯥꯔꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒ ꯁꯛꯍꯦꯟꯕꯤꯒꯗꯣ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯂꯩꯕꯥꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯗꯨ ꯈꯪꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯔꯥꯅꯤ, ꯂꯥꯟꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯉꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯆꯠꯇꯨꯅ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯗꯨꯗ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯌꯨ꯫ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ." ꯁꯅꯥꯔꯩꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯏꯅꯤꯡꯊꯧꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯖꯔꯣꯏ." ꯁꯛꯍꯦꯟꯕꯤꯅ, "ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯄꯨꯗꯨꯅ ꯑꯩ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯁꯅꯥꯔꯩꯕꯨꯁꯨ ꯊꯦꯝꯗꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ ꯃꯍꯥꯔꯥꯅꯤ, ꯏꯅꯤꯡꯊꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯖꯥꯠꯅꯣ? ꯏꯆꯦꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯗꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗꯣ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯤ꯫ ꯏꯆꯦ ꯃꯍꯥꯔꯥꯅꯤ, ꯑꯩꯗꯤ ꯁꯅꯥꯁꯤꯡꯁꯤ ꯁꯪꯗꯨꯅ ꯂꯩꯔꯝꯂꯒꯦ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯁꯅꯥꯁꯤꯡꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ." "ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯁꯅꯥꯁꯤꯡꯗꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯏꯆꯦ ꯏꯅꯤꯡꯊꯧꯗꯣ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯗꯨ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯈꯜꯂꯤ, "ꯁꯅꯥ ꯃꯌꯥꯝꯁꯤ ꯄꯨꯗꯨꯅ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯁꯨ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯔꯥꯅꯤ ꯑꯍꯜ, ꯅꯅꯥꯎꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ?" ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯗꯨ ꯉꯛꯅ, "ꯏꯅꯤꯡꯊꯧ, ꯁꯨꯔꯨꯡ ꯑꯁꯤꯗ ꯁꯅꯥ ꯁꯪꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯏꯅꯥꯎꯗꯣ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕ ꯖꯥꯠꯂꯥ?" ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯕꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯊꯪꯕ ꯈꯨꯜ ꯑꯃꯒꯤ ꯎꯃꯪ ꯑꯃꯗ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯀꯣꯝ ꯇꯧꯗꯨꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯈꯜꯂꯤ, "ꯁꯅꯥꯁꯤꯡꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯂꯒꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯨꯔꯦ, ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦ." ꯑꯁꯤ ꯈꯟꯅ ꯁꯛꯍꯦꯟꯕꯤꯗꯨ ꯂꯥꯛꯄ ꯈꯔ ꯍꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯀꯩ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯈꯜꯂꯤ, "ꯀꯩ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯅꯤ? ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯑꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯦꯗꯅ꯫ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯌꯩꯍꯧꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯀꯩ ꯑꯁꯤꯒꯤ ꯃꯈ꯭ꯌꯥꯠꯇ ꯇꯥꯔꯒꯗꯧꯔꯕ ꯑꯩꯅ ꯇꯧꯔꯨꯕ ꯄꯥꯞꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯏꯁꯣꯔꯅ ꯉꯁꯤꯗꯤ ꯄꯤꯅꯕꯤꯔꯦ." ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯆꯥꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯪꯂꯨꯔꯤꯕ ꯎꯃꯪ ꯑꯗꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗꯕ ꯎꯃꯪ ꯑꯣꯏꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯗꯅꯤ ꯏꯕꯣꯇꯣꯟ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯂꯥꯏꯔꯖꯔꯕꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯂꯝꯃꯤ꯫ ꯑꯔꯥꯟꯕ ꯌꯥꯗꯦ ꯏꯕꯣꯇꯣꯟꯗꯨ ꯃꯤꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯇꯣꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯦꯁꯣꯗꯨ ꯃꯤꯑꯣꯏ ꯈꯔꯒ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯗꯤ ꯀꯦꯁꯣꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯀꯦꯁꯣꯕꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯗꯨ ꯀꯦꯁꯣ ꯎꯕꯗ, "ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯈꯨꯔꯥꯅ ꯊꯥꯖꯗꯅ ꯂꯦꯡꯂꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯁꯦꯕꯥ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫
ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯁꯤꯡꯉꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯨꯔꯥ, ꯉꯥꯏꯕꯒꯤ ꯉꯥꯏꯕꯤꯕ ꯃꯇꯝ ꯈꯔ ꯈꯛꯇ ꯉꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯈꯨꯔꯥꯒꯤ ꯁꯦꯟꯗꯣ ꯄꯤꯅꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯂꯒꯦ꯫ ꯏꯕꯣꯇꯣꯟ, ꯉꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯁꯣꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ, ꯈꯨꯔꯥ ꯀꯦꯁꯣ ꯂꯥꯛꯂꯝꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ? ꯅꯨꯄꯤ, ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯂꯧꯔꯨꯕ ꯁꯦꯜꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯂꯧꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ? ꯅꯨꯄꯤ, ꯏꯪꯈꯣꯜ ꯑꯁꯦ ꯈꯨꯔꯥ ꯀꯦꯁꯣꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ꯫ ꯀꯔꯤ ꯎꯄꯥꯏꯅꯣ ꯅꯨꯄꯥ? ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯎ ꯌꯥꯝꯅ ꯇꯥꯡꯉꯤꯗꯅ꯫ ꯅꯨꯄꯥ, ꯎꯃꯪꯗ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯗꯤ? ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯁꯥ ꯀꯩ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯅꯨꯄꯤ, ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯃꯨꯛꯇꯪ ꯎꯃꯪꯗ ꯆꯠꯇꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ꯫ ꯅꯨꯄꯥ, ꯑꯗꯨꯗꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯁꯨ ꯌꯥꯎꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯩꯖꯥꯎꯗꯨ ꯎꯕꯗ ꯇꯝꯐꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯤꯒꯅꯨ, ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯎꯃꯪ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤ ꯆꯪꯕ ꯌꯥꯗꯦ꯫ ꯊꯃꯣꯏ ꯁꯦꯡꯕ ꯑꯔꯥꯟꯕ ꯇꯧꯗꯕ ꯃꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯆꯪꯕ ꯌꯥꯏ꯫ ꯏꯕꯣꯇꯣꯟꯒ ꯇꯝꯐꯥꯒꯗꯨ ꯀꯩꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯀꯩ ꯅꯠꯇꯦ꯫ ꯂꯥꯏ ꯌꯥꯝꯅ ꯑꯔꯥꯟꯕꯕꯨ ꯃꯥꯡꯍꯟꯅꯕ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯎ꯫ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯒ ꯇꯝꯐꯥꯒꯁꯨ ꯀꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯁꯅꯥ ꯂꯣꯠꯁꯤꯜꯂꯝꯕꯗꯨ ꯀꯩ ꯑꯗꯨꯅ ꯃꯈꯣꯡꯅ ꯍꯣꯠꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯏꯕꯣꯇꯣꯟꯗ ꯃꯐꯝ ꯑꯗꯨ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯃꯐꯝ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯒ ꯇꯝꯐꯥꯒꯁꯨ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯁꯅꯥ ꯈꯔ ꯀꯥꯏꯔꯒ ꯀꯦꯁꯣꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯂꯝꯃꯤ꯫ ꯀꯦꯁꯣꯗꯤ ꯏꯕꯣꯇꯣꯟꯅ ꯁꯦꯜ ꯁꯤꯡꯉꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯦꯁꯣꯅ ꯃꯥꯒꯤ ꯃꯤꯗ ꯏꯕꯣꯇꯣꯟꯒꯤ ꯃꯇꯩ ꯃꯅꯥꯎꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯕꯣꯇꯣꯟꯒꯤ ꯃꯇꯩ ꯃꯅꯥꯎꯕꯨ ꯂꯣꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯕꯣꯇꯣꯟ ꯃꯇꯩ ꯃꯅꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯦꯁꯣꯒꯤ ꯃꯤꯁꯤꯡꯅ ꯇꯥꯔꯝꯃꯤ꯫ ꯀꯦꯁꯣꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀꯦꯁꯣꯗ ꯇꯝꯂꯝꯃꯤ꯫ ꯀꯦꯁꯣꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯥꯝꯕꯅ ꯎꯃꯪ ꯑꯗꯨꯗ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯀꯩꯁꯤꯡ ꯑꯗꯨꯅ ꯀꯦꯁꯣ ꯑꯃꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯨ ꯆꯥꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯗꯤ ꯁꯅꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨꯅ ꯀꯣꯔꯧꯕꯨ ꯁꯦꯟꯅꯕꯗꯒꯤ ꯀꯣꯔꯧꯁꯨ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯀꯣꯔꯧꯒ ꯊꯣꯏꯅꯨꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯁꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫